Chief Minister and Biren Singhna lamdam asida luk masing yamankhre tokhai tanabagi mahut punsinaduna amatoibagi kholau pukhatirau karamba lukka wari sadoino khanbada center su state lengaksu ko ngaure haina phongdokre. Opposition party na yet padagi assembly mifam chathakidabani haina BJP lengak na maral sikhibado Congress MLA TH location na yaninda phongdokre. Irang asigi matangda khananaba hayengmang assembly session kau haina demand tawrakli. Assembly mifamda leibaki issue khanaba phangkhidabada Wangkhai assembly constituency ki MLA Thangjam Arun Kumar na nungaitaba phongdorakli. Anoba session kauduna leibaki issue khanaba mathau tai hairi. Bisnupur district ke manung chanba thamna popi maning ngang khalawai maning amadi Kuvala maning the state force amadi kuki militant singa akan mamong da khuthoknari. Amasung Assam Rifles sa lale haifam thokte kaidawnung da lale hairoi haina RPI Atwale ki National Secretary Mahesho Thaunawzam na phongdokre.